Hello, I give him Boboy na may rakpam. Nahanam pumas the sorgi wapau tana bugida maglak piba and sigida magatagatari. Agi prathnadi, Nahak na tag the wapau and sigima palna, Isor buhenung shiva, amasung Mahakki me, aduga Mahakki singlu buhenung shiva sini. The Wehana Nahakki from the nolukchoning badudi, Nahana tag the wapau asina. Nahanaki singlup the pipam tokpanaki commitment, amasung Nahakki singluki luching missing in makap one pam tokpa adugi mahutisilhandigan. Adu wapau sigima palna. Nahakki singlu buhenung shiva. Nahakki singlu luching sing buhenung shiva. Adu quite maruoina. Isori matik mangalig the mag hingba punsi the chakot badu. Eki prathanani. Ibung maki wapau taminas. Prathna tausi, sorry mating nis. Eikhoigi amasung eikhoigi Isor, Eikhoigi Nahakki wahai sige mapana wangang bi. Prabhu eikhoigi imang da tariba Nahakki wahai Singh sige arumba eikhoigi khanghan bi. Prabhu wahai asina eikhoigi punsi hongdokpiu. Wahai asina eikhoina nangolomda amasung Khrista leiba nungsiba hinggathanbiu. Aduga wahai Singh asina ipa Isor eikhoida wangang biduna Khristagi hakchang oiba Singh basibu nungsiba amasung asigidamakta punsi hingbada eikhoibu ibungol hana thogatpiu. Eikhoina oijubada ohenbiu. Eikhoina khangdribadu khanghanbiu. Eikhoina udribadu uhanbiu. Eikhoibu Nahakki apen bananai Singh oibagi punsi du Nahakki wahai asina tambiu eikhoibu. Ehakki mateng pangbiu. Eikhoigi mateng pangbiu. Yesu Kristagi mingani jiru. Amen. Now sing Nahak na tauba aram banataba maram amagidamakta tekchak pukhiba matam sing nangonda yaukhrabra Nahak na tauba asoiba nataba Nahakki maral kari mata leitaba adubu Nahakna taudaba Nahakna oidaba amasung Nahakna soidaba adugi damakta tekchak pukhiba matamsing Aigi pastoral internship ki ahanba thaduda aigi pastor na church ado atopa mapham do honggodo na maram oiraga magi lyric sing du box amada boxing do hapsanabagi damakta eikoida thodangpi Atopa kamada aigi marup intern amaga box da lyrics sing hapaga leringe matam duda aigi pastor na kore aigi minga duga aigi manaba duga adu changu matam duda di box da lyric hapam mi mo ong do lyric ki maning na makha da thangado badu thangda bida lyric ki maning aduna sorry lyric ki mamang aduna maning da Quai Makha Tangado, the money in the Mataka Tangadone, Madu Mataka like a pine long piano with the Makta. I do box the Lamb Monga Jun Matamdavana Moraga, Mataka label like on Loinamak Nankairaga, lyric to President Supagan Lambs, a box with them. And I will Makarna, I net a woman, but I do box with them. Pastor Rangon the hang, hey, Asumayan like Hapo, but Argadi, Carmine of the Sigilax. No like is a home like a tang like Maru like I came to cum there. I do I know cum the bedo. I know to be very civil. I know to not there. I know to be very civil. I think that the sea of Hamza. Look, I know I know to hand high.
adugi wakhaluna laying matamdu asom da hairi wa ai nakungna kya changde adubu si aina tawdi na tena adugi wakhalu da lay adugi matungda pasana nungsin hoi mathang dagi phajna tawra sumana tawgodum suma ai khange lyric ka maina pack tawgodu no hai wan ai lyric nungsi binu pa amne lyric ka maina pack tawgodu no hai phajna khange ai soi khre bu ngak pi han har makan ai thokle nan ai gi mana budun hai nang to bren do ai ne to ram box na te se nang di dawra tawde kay nang khumre de ai matam do tumina di laiki adu ai ne tumina laikre ai gi thamoi nungda ai ne nate karigino si ai ngon da lai se adu khanga do ba ma di internship hawda ngai ri adu ngasi gi wari se dekone uriba Khrista sidi mangna pilar ki mangna tuminna laikhribadu adu go wa karim ta khumna laikhibadu magi mathamoida ai sibida matik chawade ai sigido bunate ai gi ranate ai na ai gi pastor gi mangda ai gi thamoida wakhal marong khalla kana lepkhiba adu maina karim mata lep ma ki mi singedama nang musungai gidama Eikhoigi asoibam sung hoi pap ki damakta koi tekcha puduna mag lepki adu ngasing mapham asdi ekhona khangmina biya ma chobu warol adu di asida lay Thajabasa Eikhoigi pap amasung sibadagi ning tamhanbinaba Khristana Eikhoigi mapham adu loubikhre Christians Christ took our place to set us free from our sin and death. Atoso mapham manikakta ko yeng minagani verse 1 dagina 5 ningthougidabu lana maran siba. The king falsely accused. Verses 1 to 5 ningthougidabu lana maran siba. Verses 6 to 15 Dharma chenba mahakpu, dharma chendaba singhidamak. Dharma chenba mahakpu, dharma chendaba singhidamak. The righteous for the unrighteous. Verses 6 to 15. The king falsely accused, verses 1 to 5. The righteous for the unrighteous, verses 6 to 15. Kaya kang mugumna, Jesus Christa, adu asigi ayuki mamangi numidang aduda ihan hanbadadi anagi mayumda adugi matungda kaifagi mayumda wayan krabani aduga haiba wayan ba aduda mahakpu cross the heart anabugidamak mahak sibada matik chai haina haiba wakal aduga makoi loinamak laikhrabani adu aikoina ubagumna kari oi makoi ayuk anganbada athoy proheching amungana pulle aduga Sanhedrin sing aduga loinana Jesus Christ the makoi warep ama lawi aduga lawri warep anu warep ama nate ngarang nungdang lawki warep tune maramdi wail ya thangi matungina mi amada sibagi chirak pi ba si numidang da adugi warep lawba yade aduna makoina nongan mangai ri nongala kana chapmana warep amu hona lawri se wail kai daba oina bagidamakta ne adu kariguna khoi ningsingbu oiba target ai asisu hena na khoi da hai kre phaniya moiduna sum khoi rom gi makha da laibani aduna mi ma hana na bagidamakta or asibi chaira ga se asigi Sanhedrin na natraga na sasri ko ojang singa sene piba ngamde adu rom khakta na piba ngame adu maruina matamdu da paliba rom gi governor kai pilat na piba ngame aduna ne makoi chapana walep kari sibada matik cha haiba walep adu puraga makoi pilar ki mamang da purak libese adu makoi ne pilar ta Jesus Christ adu pithoi adu tongan ba wahai singna tongan ba aran ba saki singna mangon da Jesus Khristabu yathang pi adu bu adubu asida makoina haiba wahai siga makoina lauki warep aduga karigidamok Khristabu sibada matik cha haina haidon mahak ishorgi machanupa ne ishorne Daniel taret yauba migi machanupa adu mahak ne musung ishorne haina haibadugi maramne sibada matik cha aduni makoina hai krida
adu makhoi pilat yebu matam de karamai adu onthoe mahak jihudi singi ningthau hain mahak ningthau amak tause hain kari kita makto na simone taurise Jesu Christ ki tungin mimi sing yam na yame Jesu Christ ki wata ba yam na yame hapta muk sida ma ki tungin ba Jerusalem na masing yam na yam kaleba khoi khange Jerusalem na chang kiba aduna sakini adu ningna sangda Sastra ko jasing asig Sanhedrin ki kanglup sing asig mahak ke yena kiba mare masung awai kum tona kiba khuding mak sing adu makoi gi mai kiba makoi mai sing na khang labani even adu pilat masamak na phau bodo e adu ni verse 10 mak kalak pagi maram na adu project na mahak ko pithok puni haiba mahak chap chana khangi na pilat kana no haiba ko yeng mi kani adu gi mamang na hak na si haiba gi maram di makoi na se seasonary ba lalong se bhap ta na bagi damak tani Karigumba Jesu Christa adu mahak se Ishwargi machanupa ni khaitang haibagi maramna hat kadobo oiba taragadi mahak ase martyr amoni sigani adu oiba taragadi magi tung inbasing yamna yam klabgi sang adu ki matik yamna wangi adu ga ma martyr amane mahak se Ishwargi machanupa ni haina haibaduna sigi oiba taragadi just Ishwargi ningbu thina chaibagi maram oiba taragadi pilana Jesu Christa han bagi maram kariyam talaite Maram ani dini makhone yeng yan hamba de Jesu Christa se mi singi mamangda martyr amo oina siba makhoi uba pamde mane magi tungin me yamne yame ani su badadi sihanda ba sumya yade aduna pilat ki maphamda Ishwargi ming thina ngange haina haiba asidagi henba thaizen ba wahai ama haide ba yade Aduna makoi walep lauba aduna ama adu walep lauba adu pilat ki mamang na utpan ama aduna lakpu wahang ni verse 2 da nahak jihudi sing ningthora man de khone khanga do bading ningthau ama hek to oiba targasu ningthau ne haina saga chabu khudimok sing se rom ki sarkar ki mathaka lakpne adu rom ki sarkar ki mathaka lakpo oiba targadi adu mi sing hingnama ta thamde adu sibagi chera gi ham line phang basing naktane akhone khangmina kadawu se barabas pharibu nupa se su rom ki sarkar da sarkar ki mayok da ihaurakpa lan haurakpa nupa amane now aduna phibam je makhoi rom da khatana tana rom gi mayok to loi habidu utna bagi da maktane Jesu Christ as ningthau amagum na makhoina aran ba sakhi pisali base achi wang hangwa tam Jesu Christ ki paukum do yengse na hariba adu na hariba tu asi Jesu Christ ki paukum Now, mapham asida mark ni yamna telapna Jesu Khristabu siba phawba pithok pagi matang sida yamna telapa moong de yadu boy khone ate mathi maruna look te yeng boy batarga de or asigi jaga asida di John pandu taraga ni pan de yeng boy batarga de Jesu Christa mapham asida khumliba pakhum se mato asigumne Jesu Christa da mahang nahak ningthau ra hain hang matam da hoi aine adu bun hang ningthau hai bo hai do karamaina bhap ta bu hai bu gi makhali pole man Jesu Christa na John pandu Taraga ni pan man hai bong ai gining thole ba se taibang pan bagin natte amarom da hai boy batarga di jihudi gi mi sing na mahak ning thau ni haina lana maran siri ba amasung pilana phawba Jesu Christ se ning thau ni haina hai ba matam da asi gi ning thau ra haina khalam ga do wakalom do adu gumba gi ning thau na te Christa kari khale jihudi macha sing na de makhoi gi masiha gi figure se karamba figure no military power leiba lan mi sing na magi tungin ba aduga romgi mathakta landaraga romgi lengang chasandagi ningkha tamba piraga mapham du da mahang ningthau na pan adu jihudi macha singi oiba masiha gi oiba figure ne aduga romgi figure se ningthau ne haina hai boy bata ga di magi manai masel sing aduga loina na romgi mathakta lan takpagi mapana Jerusalem capture tawbagi wakhalon adu da ne adu Jesu Christ na hai ai adu gu ningthau din natte adu Jesu Christ explain kare su tawdi mapham sida mark na record tabu matam da adu mahang ningthau ra hoi mahang ningthau ne mahak ki mapana tabang pal sem khibane mahak ki mapana oiba khudimang sing oi khibane aduga oiriba chali buleng liba khudimang mahak ki aning ba pam bagi makha da ngak tane hoi oiba mahak ningthau ne tabang pan bagi mahak isorna mahak ki yekna ba khudimang sing adu khongkha da thamna bagi da man ka thau hai khab ningthau du mahak ne aduga mai thiba amata leitreba lanmi singi Jehovah gi amakhaktang ngar mahang khandolba mi gi machanupa ningthau taibang pamda wain mapuina amukhana wain ba lakado ningthau do haiba Christus ne chumne adu problem di adugi wakhalo adu Jehudi macha sing na khanba su leite adugi pilana bhap ta ba su leite
Hoi. Nahakna haibaduni. Adu asi khatna tongan mong verse 3 da ikun ubagi matu uba sigumna purohit singna athoba purohit singna mangonda maran aduki matik yamna si. Adu mapham asi dasu. Makona siriba maral khuding maksing adugi maphamda Jesu Khristana wa kari amakta mahakhaide. Again, verse 4 akoina ubagumna pilana mahagi manakta kari gidamaktu nahana pakum pidri ba makoina haibus nahakta in one sense pilana haibus sine nang nasana saba amta ngakthok roidra. Moina haisi nang tumina dum leiradra. Sar krem Jesu Khristana karim de kumde. Even higher mapham asida akoina ubagumna verse 5 da pilal maram asina maram oraga mahag ngai Jesu Khristagi maong mata wala. Adu kaya pilal haiba nupa se masagi mingchat yamna pamba nupa ne. Haiba pilal se yamna marau leiba nupa ne. Mahaki minga onthok na ba yaba karimat leite magi maphamda. Mangondi kai khumnaba lanthum amasung mahaki punsigi tangdang ba amasung kaidong pham jaga leibo ba targadi adu magi ishwar ne. Aduga karigumba mahaki maphamda mahaki ikai khumnaba aduga mahaki pham tatpak anidugi markta onarak poiba targadi mahaki chokuri konba nupa amani adu ekhona verse 15 adum ubudum phangakani mahak khangdeba nate Khrista maran leite haba mahak khange ekhona ate gospel account am yeng poiba targadi Luke to yeng poiba targadi mahaki nupi mangna mahaki mamangda Jesu Christ gi matangda mahana mamang adugi matangda mahak pilata hai krabane mahaki nupi adum somehow ma bhaptai aduga mahangna yeng matamda jumangna mahaki bichar tok hiram khudimok sina Khrista lande habdu mahak mayek sina loinima khange khangdaba nate na harba khudimok sina mahaki angakpa sida mateng pangsalambasu oithokpani nam karigumba khara hai boiba tar adu kaidong salaga Khrista se hatana bagidamakta aduga Jehudi gi mission de kannana bagidamakta mahakona khena khalam bagi wakal chu akhoi dum uba phangi maram de karidamakta verse 6 tagina akhoi verse 15 bo yang ngakpa matamda hiram amma natraga amma da mahakna Jesu Khrista se hatok tana bagidamakta or sibigi charak pi dana bagidamakta mahak khona badu de akhoi mafam dum uba dum phang adana akhoi urse karino ningthougidabu aran bamongna sakhi pisan maran season adubu haiba sasragi osa sing amasung haiba Sanhedrin dharma gi luchingba khuding muksing asin haujuk phau makoi gi thawai gi mitang mana maram orakan do udriba se kaino haiba oiba targadi mafam masida thokliba thaudo khuding muksing ase aikoina jasaya pan biang khai humdoi da pakraba adugumna mahak gi mi sing gi mak hatpham da chingliba yaw amaguna marol amata thokdana pakhum amata pidana leiba adugi jasaya da ishorna mahak gi mi sing gi mak da mangna tharka doriba thau noibirba mahak gi manai nupa awaba khangba manai nupa adu na oira punsi adune haina haibs makoi kari amata makoi khangde kari amata makoi udi mafam asidasu amne makoi thamoi adu kalakpa mihauba aduga akiba aduga Khristabu hatokpa Khristabu loisanningba Khristabu cross adu da siba matamna khitang thamoi ingthaba phanggadoba adu makoina pam adune makoina hiram khudimok Khristabu hana nabugidamakta maram amma natraga amathi matamda khwaidagi chawba amasung romgi misingna herona natraga pilana taba matamda mathamoi nikpa makai sauduna achauba athuba matamda sibagi jarak phanggadabagi maongda mahagase ningthauni haina hajai haina asi maran pirak lebase absil nasang se akoi punsada uba phangdabra hiram mantraga mada Jesu Christ akoi kanbi mapune akoi harawe Jesu Christ Eikhoigi pakop gi mapune koi harawe mabu thagat ningi mabu thagatle haizei nonje Jesu Eikhoigi aphaba Eikhoigi thawai bu nungsibiba Eikhoigi thawai gi damakta yok thakpiba mapune or ibungone or kanbi mapune adu de Eikhoigi su yeningai leite ibu Jesu Christ ningthaune
mahak Eikhoigi punsigi mapune. Asigi wakhalon asidane. Eikhoigi thamoida lan soknaribase eikhoigi hakjangi apambaga amasung thawagi apambaga. Jisuna oiriba aduda Eikhoina lan soknarise man Eikhoigi kandi mapu oiba man Eikhoigi pap kopi mapu oiba aduda natte maruoina Eikhoina soknariba lanse Eikhoigi thamoida soknariba lanse Jisuna ningthau amasung prabhu oibadagi matangdane. Mamne Eikhoigi aning male Eikhoigi apamba le Eikhoigi punsi le Eikhoigi imung le Eikhoigi icha le Eikhoigi nupi le nupa le aigi punsi de tawgodo tawningbo mayam le adubu Jisu ne ningthau ne laksanbo oiba taragadi Jisu gi aning madu adudu gane lan sokne se Jisu gi adugi side to gane Eikhoina Eikhoigi punsi da adumak lan thingne ba jaga se pap ko piba ngakpiba nungsi haiba adudi Eikhoi loine mak pame mari Eikhoigi aning ba pam khuding mak se Eikhoigi asoi ba dum kokpi de le gado ba isor Eikoi loine mak pame ne pam da ba Eikoi Eikhoigi pam khuding mak sing adubu ironung da lang thagado ba adudi Eikoi pam da ba kana ma ta leiroi adu Eikhoigi punsi apam ba aduga Khristana Eikoi bu tauhanning li ba aduga khetna ku matam da de aduna lanjau loise aduna Eikhoigi nakong khumjning raise aduna Eikhoigi thamoi kansin haning yese adu thadu jeng naw sing ase chumani Khristana Nahakki ibungo oraga prabhu oidrabadi Nahak Christian natte Christian na Nahakki kanbi mapu oraga Nahakki prabhu oidrabadi Nahak Christian natte Mamni Krista kan bibi mapu sune mak prabhu sune aduga haiba ani ase khaidok na ba yaroi aduga haiba ani ase isor gi wahaina su khaidokte maram de khone Khristabu phangjaba matamda Khristana Eikhoi ngonda lakpa matamda Eikhoi gi nungda leiba matamda mahak Eikhoi gi kan bibi mapu amasung prabhu oine nang amasung aina magi prabhu oibagi punsi adu namchallaga adum thamna ba hona badi yai adu Christian amagi punsi mahing natte Karigidamakta Pilatna natragana Herodna Pali the Sagaduna Christian ningthougi hain haiba matamda hatok ningadawagi maramde Maramde mahang ningthougi batagadi moi ganing ba pamba mata tawba yaroi moi gi tawning ba tawba yaroi and that's exactly our Christian life and that's exactly our Christian life aduna Christian gi punsi hese Eikhoi gi aning ba pamba tawna ba isorna kebe kandiba natte Eikhoigi punsigi damakte hingnaba isorna Khristai mapana koi kandiba natte Eikhoigi punsigi ningthau natte Eikhoigi punsigi mapu natte Khrista Eikhoigi punsigi ningthau ne Khrista Eikhoigi punsigi mapu ne tongan ningsing bisan be Khrista adu mahang ningthau ne Now verse 6 and 5 power the 6 and 8 power the Eikhoina uri base in verse 7 power the aran chakhang matam khuding maki pilana tawba thabaga mane kari mak manasi tawrise mi sing pelhana bagidam mi sing harau hana bagidam Maramdi matamdu da leramba mi singna mangonda pende amasung sounding haina ba ma phasana dum khang pila adu maki mapham kannana ba aduga mahaki mangonda lekrab ikai khumba ba amasung mingche to mangonda gi mangdana ba gi damakta makoi khwai gi chawba dharma gi oiba kumhai amada haiba mi sing adugi aning ba amurak tawba du haiba aduna mahaku kan bigini amasung maki mafamadu thamgan haiba maki wakhalon du haiba chakhang bagi numit khuding imhangna magi phadok amantraga amadum thadowe adu haiba phadok sing adugi maraktuda yengboi bataragadi jihudi macha singbu rom sarkar gi mayokta chingaga haiba rom gi sarkar adu namthana bu hona nupa Barabas ko nupa masune adu yawise adu khaktenate hariba ihau adu mahana sagalaga ihau adu tarak matamda
mi so hat panu pamne amaram dai bu patai ma mi hat pani adu pali basaka adu gi mayok te iho bunu pa adu iho adu chingli bunu pa mane asigi background se pibagi maram de Barabas kano ko mayek sen khangna ba aduga piladam hamase torokli base karigi damak no torokli base or me sing asin asi hairak is karigi damak no haiba mayek sen khangna na bogi damak ne aduna verse 6 amsung 7 asa the udli base pilad ki mahausa ge ba thabak mahan he to ba mi sing pelhan na bogi damak to ba thabak adune adu lebena maram verse 8 aduna kari hai me sing aduna mahausa gumna to bi ba adu tawna na bogi damak ne lawri se kana gum thadok na bogi damak Makoigi apam badu tawna na bagi damakta. Adu pilana mapham asida option se barabas pambra natragana Jishu pambra haina hangbagi matang du han mapham asida record mo tanda kai uba phangde kari hai mana. Verse 9 aina nakogi damak Jehudi Singh ningthou adu thalokba pambra. He tried. Ma hoti hone. Adugman adu tawbagi maram de verse 10 hana so haikrab adugumna haiba sasri oja sing amasung why I think oja sing oriba halaman sing khuding mak sing asi purohilen athoba purohilen khuding mak sing asina Jesu Krishna oirakli ba amasung Jesu Krista gi oriba moong matul mak chatkhalak liba ming amasung mak tung leiba khuding mak sing ase asina marmar ga makoi thamoi da kalak pa le habdu mayek sing adum uba phange aduna maram orga Jesu Krista mangon dagi siba yabam Maram amasung moral amata laite haina haiba se maye yam sing now mafam asada footnote oina pilal kano pap chen ba masagi da khan ba aduga masagi nuaina bagi da makta mi hat bada kaisu wakal lum da banupa aduga mahagi phamadu bu kanjaba oiba taragadi thongning mathok bu oiba tar kaisu kai da hana khan banupa na puari gi matung ni asigi nupa se mathan ta mana phangbodu phangta bana maram orakan ma se likely magi phamdagi tagre adu ikai khang ma society rakan sigi du ne asigi nupa se that is how much mana magi tungi punsi musung magi nungai musung magi mingpia gi mating nungsi gi hana haibadu adu dun sakini masagi da khan ba aduga mi gi akhan da nupa ne sigi nupa se asina phawbada asi adu prohilen sing sina tawriba thabak se kalak padagi tawrine Jesu Christ da moral amata laite haina haiba se mana ne khangis and what does this say karino asi sina piri ba sakise Christ gi mathangda mahak pap chende Christa pap tawde aduga haiba se papi amana phawbada Christ gi punsi adu dagi dum ubadum phange Han nanjana ibungo ma ki wahai ne khoi utli base sine Khrista adu Eikhoigi Thajaba yaba amakpa leitaba ishwar gi yaw machane aduga hai base mark na iriba room gi awana nangliba singlup aduna asigi mafam se papa tan makoi karam haina paramgani hoi adugi matam leba Thajaba sing adu sarkar gi mark leba kanam tanate hoi adugi matam leba Thajaba khuding mak sing adu mi sing gi phatana ba toruba nupa mi sing amat tanate adubu makoi bu phari bu makoi punsigi maning da rom gi sarkar na hanna bu gi da mar tamnari ba masung hatli ba masung awanang piri ba mising ne inthokli ba khuding mak sing adu makoi na Nazareth gi Jesu Christ gi tungilu ba gi mar aduna khaktane adu kari guma da makoi wakal lai kuna tor ba se bu chummi bra ai koina khangli ba wa ba si bu kari no isona ki kambira roidra adu gi chingna bu khoi mas makoi thamoi da lerem bo oi thokpane adu makoi mangda Mark na Peter gi mapana Mark ne Thajaba sing se uli base karino amak pa yaw daba aseng ba aduga khwaidagi launam thiba masagi ta khanba pila na phawda mara laite haina sakhi pigraba Krista aduna khangli ba awa ba adu mayek sen makoi mang utpagi maramna awa nang pap chendaba pap khangdaba pap tawdaba isor aduna nangamasung ai damak asigi mafam basida tumina nangamasung ai pap gi damak khang khibana maram oraga ai ko juma gi mingi damak awa nang khangba adu isorgi aning mane amasung apel mane adune Khristana thaki be tengol adu mapa gi aning mane adu gumna ai ko hojik thakli ba Krista gi tengol adu da thakmina ba gi sarok phangmina be isorgi aning mane aduna penthok se hiram ma natraga amma da harba Thajaba sing adu da thogana ba amasung pangal pi na ba gi khaktan
ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯂꯥꯛꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯕ ꯈꯔ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯤꯁꯤꯡꯅ ꯏꯀꯥꯏꯕ ꯄꯤꯕ or hiram amma hektagi suffering or persecution lakpa khudingmaki akhoi thamoi hana lakpa je kaino ishorna khoi nungsibidraba amagumna ishorna khoi bu chambidraba amagumna ishorna khoi da sauraba amagumna ishorna akhoi bu hanne yengarudaba amagum adu akhoi thamoi da tatna lakpo haising adu akhoi baptas mahom asde Khristana khangni ba awanang se mapa ishorna ma ku nungsidabagi maram natte mapa ishorna ma ku yengthibagi maram nasunate adu Khristana pap machet am tawbagi maram nasunate adu chamana matam adu lerma thajabasa sing adu awawa khangli badu makhoi gi maruina mat pap na maram oraga su natte ishorna makhoi bu nungsidabagi su natte aduga ishorna makhoi bu thadok pirabagi maram nasun natte adubu asi ishorna makhoi punsidagi uhani option ni pi Barabbas mihatpa masana masabu mising luchingba moina ohenjaraga romi sarkar gi mayokta pukhalakpa Jeshu adu bi verse 11 athoiba purohit lensing hina tawri bathabaks Khristana tana Barabbas bathawk na boidamakta athoiba purohit lensing iduna Jeshu Christa pi maming khudimak sing da Barabbas ta loina mak thungba mingaktane mahag mihatpane mahag rom gi sarkar gi mayok to ihoriba nupa mane luchingba moin nakalamadana Jeshu while ya thangi matungin harbo batargadi mapham asida sibada matik charibado Jeshu nate adu Barabbas ne Jeshu Christ gi matang lana thajaliba saki khudimok sing Barabbas ki punsida loina makchume adu misina Barabbas ko Barabbas ni verse of amungana pilana ma ki iroi loiba maongda mana haibu haide verse 12 pilana amungana makoda khumki adu orabadi nakoina jihudigi ningthau haina ko mangon aina kari tawba pambage mising do pakhum do kaina mahakpu crosta hatlo hodogi pilana makoida haiki kari gino mahakna kari phataba tawkhrabage meaning haiba nupa asina sibada matik chaba siba phangda matik chaba karamba maral mangonda le response yo makhoina hena kanna laurage mahakpu cross ta hadlo amon makhoina torse kaino haina haiba oiba targadi makhoina Jesu Christ gi mayok ta piba aranba saki khudimok sin aranba oibana maram orakan amata lepkhatte aduna kari dawe laubana tan upai leite monitor torse karamba miga chamane haina haiba oiba targadi mangonda maram pina badi amata leitraba adubu lauraga ma chumba sakna sizinaba or chumba sakna bona banu pa adugumane when they're out of argument people just shout to prove them they're right puthona bakarin tele dimoida adu kaino cross the hall how was it now saying asigi wari asi I koina pakunchapa singi warol dus pakhra ba dugumna Pontius Pilate ki makhada Khristana awa anang khangbagi wari ne adu Pontius Pilate hoi Jesu Christ da mahana verse 15 da Pilate tawgudo ba jakarino miyam adu pelhan nabagi damakta Barabbas thadokre adu Jesu Christ adubu phuolaga cross hana ba mahana pithokani
Hoi awaba khangba the Pontius Pilate ki makhadna adu awaba khangan nanubagi damak tawrakhiba thabak khudimak sing adudi Ishorgi mi sing ni haina lairiba masiha ngaibe sing ni haina lairiba masiha adubu thogangani haina lairiba masiha gi tungingani haina lairiba masana masabu Ishorgi mi Abraham gi macha sing aduga Abraham Isaac Jacob ki Ishor Jehovah gi macha sing amasung manai sing amasung Ishorgi ningthau leibak changba matamda makhoi natuna kanama da changba da matik cha hena khanjariba awang ba phamda phamba aikhogi di waini athang lei aikhogi di mausi lei hena chauthokliba adugi missing aduna Thada bachili inausing haiba mioi sing asani Jesu Christ da mahaki maral do udraba matam asida phawba makoi luching ba sing dharma gi luching ba sing aduna cross hanba hanjan lawe hanjan na cross the hatlu Hapta mukta ngaire. Hapta muki mamangdane. Numit kharni khakki mamangdane. Thangtu mana pairaga David ki ming da lengbi rakpa ningthou adu yaiphabani hosana haina lauki badu. Now probably asigi marak adu go mi yauram gadra. Yauram baya. Loine mang na taboy bada tar kharandra khadi yauram baya oithokpa yam chawngle. Now hangbe bu hangdi Kari no haiba hosana laur ma missing duna hausi Pilate ki mang na cross the halu haina laur ida Kari no rambe Kari no makoi gi thamoi adu makka lamba gal loina na makoi gi areba phir thangtu mana losin ga makoi areba phirol tharaga lola makhong ta han da vida Khristana Jerusalem sahar changhan gi missing adu gi marak ta gi khara na phaw kari mapham asida yaur moi bata kari no makoi thamoi hongli do Maram di makoi na pamadu hai Khristana makoi da makta tobirakte Problem makoi hosana hana laugba matamda masiha do lai haina khanbagi wakhal lona duglona ningthou do lakle David ki mingda lakpa mahag yaiphabani hana laugba matamda probably makoi na khalam gadu se hakchang ge hiram sing silai ma ko ningthou ne mana chingani yong mai mi myam se loina maksi Kulai paibagi mapala magi military power da Rome gi oiba sarkar namkhairaga mahal ningthou ina palaga aikoi otpanaiba Rome singsing matha aikoi palani aikoi nungairani aikoi gi ningkha tamba du lae aikoi gi iram damda maka phanna hingada matam adu lagle that was their expectation adu sidi kadawe Jesu Christ ade amata taude waile wangang boingang boi tawe military power dilai na magi sibok ni haina leba taran thoi aduna phawa taran thoi adu gi makta gi amana ma pithoi sele kunthra gi damak tara ma thone lone mak thado maga chen khre adu ga ama magi tung ka phai ilaga la am nupa adu masu ma khang de ai su kang dina chen khre kai de gi ning kha tam pi de ba kai de gi kai kum na ba kai de gi rom gi mathak ta pan ba Asuk yam chauba asa sagat luraga asuk yam na kaihan basa cross hatra sinna phum leite ma gi ko ya pam pi bangam de ma Eikhoigi masia nate ma khoi ningthou nate Thai ichil na sung kari damak na Jesus Christ ba kana gi kanbi ma bu musung prabhu na thajara khrido Kari damak na ha Christian hana kauja bagi maram de Karfi pung hum phaw dan lambilam khang na karam kan irang thok na ha khang de Kari damak na sigin de shor krum ba matam sin na khona lagle se Kari damak na Christian ha ban ming se pak laga college ta university da thabak tokpham da Kaya lekay da ladies Kaya kita mungkin nak kau kerana madi imung manung na cai gini hai bakang apa matam do phaw da or cai da phaw da so
or asida matam khare hena pibo oiba targadi soidra nganga ni jani khangaba phawgadabu karigidam Christian haina kauris karigidam ngasing nimit nang amasung Christ gi tungilise habi itil na asi wang se hangbe Nahakki thamoi dasi gi wahang asida wakal tobi karigidam nahak na Christ gi tungilise Karigum nahak na Christ gi tungiliba do ma gi tungin boy batargadi ai khar nungai ba khara phangani ai gi punsi gi pandam singa sida ma isor oibani na mangoni nijer di mana pibirani ai marup sing pibirani ai gi khongloi sing ogida mi sing mana pibirani mi sing punmina panungai chamina panungai ai gi awanang tark matam da ai gi mi hana leiba sing du masing yamni ke koi nungai o Jesu kan bi mapuni o ma gi mi sing phana ba to bi haibani ai punsida ning ba kai ba khara lei asing ning ba kai ma samang na phan bi na ba ai punsida aina phangning ba pandam khara lei adu phang ba ma isor bin mateng pamung ngam isor na bangam da bra o ai gi punsi se asi hingmana maram oira kanda asi mahau khara Jesu Christ asin ai ngonda mahau khara hapchin bina ba gidam Khristana piba ngam bahiram sing adugi damak wakal khalaga Christian ora kangbu khara gidam ke ai anabla na phana ing monum kangkhong chai ba phana ba ai punsi asi wahan thok khang ai punsi gi wahan thok leina ba ai punsi ahoba ama dum le asi ahoba je mention na ba Khristana piba ngamba Khristana to ngamba adu hiram sing adu khaktam gidamakta na Christ gi tungili basa Maram adu gi maram sing Khristana piba ngamme haina khanba hiram sing adu gidamak Jesu Christ gi tungin boy bataragati nang asigi nimit hosana lawram ba adu no mona traka no mo nang Jesu Christ gi mafam da cross halo hana dum lawr ko nupa ama or nupi na hak wayni nang amasung na Christ gi tungin ngadori basa aseng ba Christian gi seng de ba Christian gi khena ba jasini Ningtagi oiba Christian, Jesu Christ ke pabuwa pa bu kangduna thajadaba Christian, adubu imung da poklu rabanina, kanglup amadi yaw rabanina Christian gi mingsin napsalaga and Christian manna phona ba mi sing siga Christian kena base ahan ba kanglup tuna di Christian na pibangam hiram sing adugi damak adum engani aduna karino adugi mi sing aduna di launa ba phangna ba oina ba mi sing na ingon da kari to birak pa isorna gi damda kari to bi adu wakal da loina ma khangani Adibu demand lakpa matam dadi taunana ba oinana ba kathokna ba pithokna ba harpa matam dadi wakal tare tara thokna khalakane Adibu Khristabu damakta hingbasing Khristana piba ngamaduna taba adibu damakta hingbasing mahaki mingi damakta hingba khudimak sing adugi damakta de sirabasu changlabasu bor phanglabasu phangdrabasu mi sing inthok pidrabasu cross puduna masana masabo yazada bagi punsi itu da thawai sing bagi panggal da hingane nasi gini mita nahak karamba mino karamba makal punsi mahing nahak nasi gini mita hingle bas Khristana piba ngamba khara adu gidamak da hingba or Khrista gi damak da Khrista gi tungin Hada bajil nausing Christ ki tung inba natragna sinu amagi member oi basi consumer amagi wakhalom da khatang khalaga consumer na kadoi dukan da polai ba mi amana kadoi mana pibe mamal du matung ni mathau tab sinu khatang chakani grocery store chakani mathau tab adu leiba jaga sing du khatang chatkani logani paisa pirang bani lakani lore dum adu Christian punsinate Christian life is not a consumeristic life. It's a sacrificial life. Thajabagi punsi se aigi tongsaba aigi nungaiba o aigi punsi ga chatminaba yaringai aigi punsi gi pandam ga aina khalibu wakhlo na siga chatminaba yaringai adu Christian punsi nate
ꯊꯥꯖꯕꯒꯤ ꯄꯨꯟꯁꯤꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯒ ꯃꯥꯟꯅꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤ ꯃꯍꯨꯠꯇ ꯕꯔꯥꯕꯁ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯔꯥꯕꯁꯅ ꯈ꯭ꯔꯤꯁꯇꯅ ꯂꯦꯞꯄꯤꯕ ꯃꯐꯝꯗꯨ ꯕꯔꯥꯕꯁꯅ ꯂꯦꯞꯀꯗꯕ ꯃꯐꯝ ꯑꯃꯅꯤ ꯊꯥꯖꯕꯁꯤ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯅ ꯕꯔꯥꯕꯁꯀꯤꯗꯃꯛꯇ ꯇꯧꯈꯤꯕꯁꯦ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈ꯭ꯔꯕ ꯑꯗꯨꯃꯛꯅꯤ ꯑꯗꯨꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯑꯐꯕ ꯋꯥꯄꯥꯎꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯕ ꯑꯗꯨ ꯃꯔꯝꯗꯤ ꯊꯥꯖꯕꯁꯤ ꯏꯅꯥꯎꯁꯤꯡ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯕꯔꯥꯕꯁꯀꯤ ꯄꯨꯟꯁꯤꯗꯨꯗ ꯍꯤꯡꯂꯝꯃꯦ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯏꯁꯣꯔ ꯌꯥꯗꯕꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯍꯤꯡꯉꯝꯕ ꯃꯤꯁꯤꯡꯅꯤ ꯃꯥꯏ ꯂꯥꯏꯐ ꯃꯥꯏ ꯔꯨꯜ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯆꯥꯟꯅꯕꯁꯤꯡꯗꯨ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯗꯕꯁꯤꯡꯗꯨ ꯑꯩꯒꯤ ꯅꯠꯇꯦ ꯑꯗꯨꯗ ꯍꯤꯡꯂꯝꯕ ꯃꯤꯁꯤꯡꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤꯗꯃꯛ ꯏꯃꯨꯡꯒꯤꯗꯃꯛ ꯑꯗꯨꯒ ꯏꯁꯥꯒꯤ ꯃꯤꯡꯒꯤꯗꯃꯛ ꯍꯤꯡꯂꯝꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯄꯅꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ ꯃꯤꯁꯤꯡꯅꯤ ꯑꯩꯈꯣꯏ ꯏꯁꯥ ꯑꯁꯤꯕꯨ ꯄꯨꯟꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯟꯖꯕ ꯃꯤꯁꯤꯡꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔꯕꯨ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯒꯤ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕꯁꯤ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕ ꯃꯤꯡꯁꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯄꯤ ꯑꯁꯥꯎꯕꯒꯤ ꯃꯆꯥꯁꯤꯡ ꯏꯁꯣꯔꯒꯤ ꯌꯦꯛꯅꯕꯁꯤꯡ ꯅꯣꯔꯣꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏꯅ ꯄꯥꯞ ꯆꯦꯟꯕ ꯑꯣꯏꯔꯤꯉꯩꯃꯛꯇꯗ ꯔꯣꯃꯤꯌꯣ 5:3-9 ꯑꯩꯈꯣꯏꯅ ꯄꯥꯞ ꯆꯦꯟꯕ ꯑꯣꯏꯔꯤꯉꯩꯃꯛꯇꯗ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯈꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯣꯏꯈꯤ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊ꯭ꯌ 5:50-51 ꯄꯥꯞ ꯈꯪꯖꯗꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯗꯨꯕꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯏꯁꯣꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯥꯞ ꯑꯣꯏꯍꯜꯂꯦ ꯔꯣꯃꯤꯌꯣ 5:19-18 ꯃꯤ ꯑꯃꯒꯤ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯜꯂꯦ Ibraya 8:19 ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯄꯥꯞ ꯑꯗꯨ ꯑꯃꯨꯛꯇꯗ ꯂꯣꯏꯅꯃꯛ ꯄꯨꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯗ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯍꯨꯠꯇ ꯃꯄꯥ ꯏꯁꯣꯔꯗ ꯍꯥꯏꯕ ꯏꯟꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ this is his active obedience of Christ theological ꯂꯣꯟꯗꯥ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯅ ꯏꯟꯐꯝ ꯊꯣꯛꯄ ꯑꯗꯨꯕꯨ ꯏꯟꯗ꯭ꯔꯕ ꯖꯒꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯟꯐꯝ ꯊꯣꯛꯄ ꯑꯃ ꯑꯣꯏꯅ ꯏꯟꯈꯤꯕꯒꯤ ꯄꯨꯟꯁꯤꯒꯤ ꯖꯒꯥ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯗꯨꯈꯛ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯁꯤꯕꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯕꯤꯈꯤꯕ ꯃꯁꯤ ꯑꯗꯨꯝ this is the substitutionary death of Christ ꯑꯩꯈꯣꯏꯒꯤ ꯁꯤꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯅꯤ ꯈ꯭ꯔꯤꯁꯇꯅ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯦꯞꯐꯝꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯋꯥꯏꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯦꯞꯀꯗꯧꯔꯤꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯏꯐꯝꯕꯩ ꯃꯥꯡ ꯑꯗꯨꯗꯅꯦ ꯑꯔꯥꯟꯕ ꯇꯥꯔꯕ ꯅꯣꯔꯣꯛ ꯐꯪꯒꯗꯧꯔꯕ ꯑꯁꯤꯕꯒꯤ ꯑꯃꯁꯨꯡ ꯑꯁꯥꯎꯕꯒꯤ ꯃꯆꯥ ꯑꯣꯏꯅ ꯂꯦꯞꯀꯗꯧꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯂꯦꯞꯄꯤꯈꯤ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯑꯥꯗꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯥꯗꯥꯝ ꯑꯗꯨꯗꯒꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯆꯥꯎꯕꯒꯤ ꯑꯃꯁꯨꯡ ꯍꯦꯟꯅ ꯆꯥꯎꯕꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯑꯍꯥꯟꯕ ꯑꯥꯗꯥꯝꯗꯗꯤ ꯃꯍꯥꯛꯃꯛꯅ ꯇꯧꯔꯤꯕ ꯄꯥꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯍꯥꯏ ꯑꯍꯥꯟꯕ ꯑꯥꯗꯥꯝ ꯑꯗꯨꯅ ꯑꯩꯅ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟda ꯆꯥꯎ ꯍꯥꯏꯅ ꯄꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯅꯤꯁꯨꯕ ꯑꯥꯗꯥꯝ ꯃꯍꯥꯛꯅ ꯇꯧꯗꯕ ꯄꯥꯞ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯕꯒꯨꯝꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛ ꯅꯪ ꯑꯃꯁꯨꯡ ꯑꯩꯕు ꯄꯥꯞꯇꯒꯤ ꯑꯃꯁꯨꯡ ꯑꯁꯤꯕꯗꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯑꯥꯗꯥꯝꯗꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯨꯃꯤꯟꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯡ ꯑꯊꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯂꯧꯗꯨꯅ ꯂꯦꯞꯄꯤꯈꯤ This is our Christ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯊꯤꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯡꯒꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯅꯤꯁꯨꯕ ꯑꯥꯗꯥꯝ ꯑꯗꯨ ꯑꯁꯤꯅꯤ ꯃꯍꯥꯛ ꯁꯤꯒꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯁꯤꯈ꯭ꯔꯦ ꯃꯍꯥꯛ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯀꯅꯤ ꯍꯤꯡꯁꯨ ꯍꯤꯡꯒꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯑꯥꯗꯥꯝ ꯑꯣꯏꯅ
Eikhoigi mihut sinbiba mapu amoina. Aduga mangona thajakraba khudingmak sing adu pap amatta tawdriba aduga amakpa wakhal amatta khandriba amaguna mapa Ishwarna ubi nang amasung aibung asigi nimita. Thajabasa now saying asina Jesu Christ Eikhoigi ani suba Adam amasung Eikhoigi mahut sinbikiba Christigi mapana thajaba amu orba nang amasung aina phanglaba se. Pap tona bagidamakta. Nang amasung aigi aning bapam dum hingnanaba bagidamakta. Nate. Mahal Eikhoigi afaba ningthougidamakta bagidamakta. Nang amasung aigi punsi amaron haiba oiba tagi nang amasung aina Kristagi haiba inba matamda wana thokpa matam sing amasung inba matamda pura kainoma tawbugubna wakal dum khalliba aduga Kristagi haiba inba dumaki wahida make sing aduga maki wahida haikraba khudimok sing adu singlup manungda thajama amoin hingmina matamda ugadaba somane khunna thengba yagadaba mane ugadaba amasung khanggadaba sing adna aduga haiba khudimok sing du oiba matamda khode warsi karigidamakta no Maramdi Eikhoina lepkada mafam adu Eikhoigi kauthokpa misingni. Eikhoigidamakta lepikhiba mafam adu Eikhoigi kauthokpa misingni yam toina. Aduna maram orakanda Eikhoigi ayamba matamda. Kanbidringi mamangi Barabbas nataba maongda. Adu Barabbas ki hainabi aduda. Eikhoigi punsi hingba misingobna maram orakanda. Amukana. Karigidamakta Eikhoigi pap yam ningaidina tawruse. Karigidamakta Kristagi cross pubudagi Eikhoigi nungaiba hina concern ningise. Karigidamakta Eikhoigi thajabi haiba Christian amma oina magi awanang nangba aduga ikaiba nangba khudimok sing adudagidi matam ngaiga asingba saraga angka hochalakana laibudo Eikhoigi hena pambagi maram. Karigidamakta Eikhoida Khristana magi singlup asida hingpham thokpa punsidu hingba matamda wahang mayam hangjilaga wakhal mayam khanjilaga angka mayam hochalakanda Eikhoigi aningbadu chumme haina tik tawnaba honabagi maram. Eikhoina lepkadaba mafam adu kauba. Eikhoigidamakta lepkhiba mafam adu kauthokpa. Aduna maram oraga Eikhoigi tawbimal khangdaba punsida he hingbana maram oragani. We forgot where we ought to stand. We forgot where Christ stood for us. And we live a life of ungratefulness. Like a saved Barabbas. Look at I couldn't tell this again. Nasigi Zagasli. Eikhoida Ishwargi wise na Mark na tahoning liba amasung Mark matam dul lema thajabasa da aduga Eikhoida ngasing num tahoning li sikayo ningsingba. Mana hoi kaugon mami sing ne. He wants us to remember 4 things. Yan am desine. Nahakki papna Khristabu Khrosta hatkhibani haibadu ningsinggu. Karam pa. Ishwarna tanna nang amasung aina Eikhoigi punsigi ningthougidamakta hingbagi pa. Ishwargi magda hei laibagi pa, napalgi pa, kalakpagi pa, miwangang bagi pap, mitumiwagi langsan bagi pap, seng leba thabak tau bagi pap, yengoi do yeng bagi pap, ngangoi do ngang bagi pap, adug aphasasan bagi pap, adug mangdana ama tungdana amagi pap, adug punsi ani thoni hing bagi pap, adug nang masung inam tau khraba tawriba masung tau khraba pap khuding masung hiram khuding maksing adane Khristabu Khrosta hatkibani. Padu tara mangada Khristana phangkiba chekpham khudingmak sing Barabbas ki mahutane nangamasung aigi mahutane aduga kankriba phangkriba chekpham khudingmasung nangamasung aigi damaktane nangamasung aigi papna phuhanbane rong sipane thangakkiba khuthangga cheiphuk sing khudingmasing thangakkiba nangamasung aigi papna thangrankhibane aduga phuraba matunda cross pithokiba du nangamasung aigi papna pithokhibane Khristabu aduna adu ningsing se Khristabu cross hatkhibani Nahakki papna. Nahakki papna. Ani shubda de asisu ningsinggu. Nahakki pap aduna sibada matik chai haibasa ningsinggu. Remember, your sin deserved death. Nahakki pap adu sibada matik chai haibasa ningsinggu. Barabbas tawriba pap se karamba pap no Rome sarkar gi mayokta
aduga Rome-gi sasan adubu mathamaka onthoknabagidamakt honarakpa aduguma yawolamani aduna tawbada phamgada matik chaba chakto kaino siba adubu kana oina si adugi mahutta Khrista oina chap manana nangam sungai tawkra pa machadagi haroga achobo khudingmak sing adu asengba dharma chen mamsung achumba isordagi siba phangbada matik chaba pap sing ngaktane nangam sungai lotsan ba yai nangam sungai thamjan ba yai mi sing mangdana ama tungdana ama oiba yai hauji ku thajaba oiba punsi asidasu nangam sung aina isorgi yathangin deba matam khudingi Eikhoigi punsi gi damak hingba matam khudingi mahaki singlup amasung mahaki mising mirai ba khudingi Eikhoina mahaki mamangda hingda punsi hingda matam khudingi haiba pap sing aduna phangbada matik chaba du sibne chile naw sai chi koi kaugum se Eikhoigi pap aduna Khristabu cross mathakta hatkhibani Eikhoigi pap aduna amsung nang amsung aigi pap aduna Chris Eikhoi siba phangbada matik chabani remember your sin deserved death my sin deserved death Pomsudade Khristana Eikhoigi mapham adu loubikhre haiba ningsinggu remember Christ took our place Karena mapham ikai bagi tin season bagi mapai sor ya saw phang bagi lana thejan bagi thada bajil na song asi ahum suba se nangam sung ai punjida hoji hongdokpa mathau taba hiram khudim sung yanghanba man natte adubu mateng pangba mane nangam sung ai punsida isori wai asina magi wai tab matamda thada bajil na song war sanaba matamda pungning hongba mathau tai honggado bani hongdokta ba yaroi haina haiba pap khudim sung uhan birabado adu yanghanba natte si se adubu Khristana Eikhoigi mapham da lepi khibaduna maram oiraga haiba pap sing aduna Eikhoina isordagi phangbada matik chaba asabu musung dandi khudingmak sing adu phanglaroi adu khangbagi mapalna Eikhoigi pap pungning hongdobo khudingmak sing adudagi isorgi amasung Khristagi amasung thajaba singi mateng lobagi mapalna pap adudagi pungning hongduna Khristagi pamba punsi aduda hingnanabagi damaktan asigi apaba paw sendang amasung ai Eikhoigi pap yang launaba natte aduga Eikhoigi pungning hongba matamda ningai dana matam changhanaba su natte adubu ai mapham Khristana laukiba hayeng gi numit ubada matik chadraba aibu or ngasi gi numit ubada matik chadraba aibu ngasi gi numit uhan biriba se aseng ba thajaba amanadi ai gi pap asi taunaba natte adubu ai gi pap kari pap Khristana ningthougidamakta pap adudagi ningthougidamakta Khristana pibiba thaujal haina khangani thajaba singnade amukhana mingi ba thajaba sengda ba thajaba singnade anuba punsi phangba khudingi pap adudagi ngaidana lainanabagi damakta Khristagi thaujal isori thaujal adu yangthong lobagi punsida hingani adu aseng ba thajaba manade ngasi uba phangbada matik chadraba aingonda maki minungsida ngasi uhan biribase aibu ningkha tamhanbinaba pap sing asidagi ningkha tamduna magi aningba tawnanabagi damaktane adu asingba thajaba magi wakhalon oigani ahanbdo oiro Krishna ko yumpham loubikhre harauni harau pham thoi pangal gi waine pap tona banate marsu badu aroi bedadi Krishna ko punsi leibire Eikhoigi handok pire pap tagi amasung sibadagi mangon thajabana maram oraga mahang Eikhoigi pham lokibana maram oraga isordagi kokpiba isorgi asauba loisanba thaujal amasung ingthaba phange anuba punsi phange sadonggi oiba thamoi phange adu oiba taragadi ningsinggu Eikhoigi ningthougidamakta hingnanaba punsi amakhaktang lei haiba ningsinggu amukhana Eikhoigi ningthougidamakta hingnanaba punsi amakhaktang lei haiba ningsinggu remember we have one life to live for our King. Remember, we have only one life to live for our King. Punsi amase
Chahida Tugaibu, Chahido, Tada Tugaibu, Tado, Numit Masing the Tugaibu, Numito Pungsing the Tugaibu, Pungsing the Minute Tugayo, Aduga Minito Pungzada Tugaibu. We have 1 second to live for our King. We have 1 hour to live for our King. We have 1 day to live for our King. We have 1 week to live for our King. We have 1 month to live for our King. We have 1 year to live for our King. We have 1 life to live for our King. Eikhoigi ningthougidamakta hingnanaba pungja amakhaktang eikhoigi lei. Eikhoigi ningthougidamakta hingnanaba minute amakhaktang eikhogidamakta lei. Eikhoigi ningthougidamakta hingnanaba pung amakhaktang eikhogidamakta lei. Eikhoigi ningthougidamakta hingnanaba numit amakhaktang lei. Eikhoigi ningthougidamakta hingnanaba hapta amakhaktang lei. Eikhoigi ningthougidamakta hingnanaba tha amakhaktang lei. Eikhoigi ningthougidamakta hingnanaba chahi amakhaktang lei. Eikhoigi ningthougidamakta hingnanaba punsi amakhaktang lei. Karigidamakta Karigidamakta Madam de Pab Musung around the Yontokla Satan Amasung, Eikhoigi Hakchang Aning Apambagi Bandi Adugi Minai or Missing ne, Eikhoigi Oiramde, Eikhoina Ning Badu, Eikhoina Toning Matam the Toba Matam, the Tobagi Punsi, the Ninkatam Mehaina Kalame, Nate Adu Satan, Taibang Palamasung Hakchangi, Minai or Bagi Punsine. Adu say when Ninkatam Banate. It's an announcement. I say, "Someone nagum say, I couldn't toning liba. You sure what was the one palm? Amakhaktang sumay haibadu. I couldn't toning liba tabak adu toning ba matanda toning ba pungpam da tauba adu ningkatamba nate adu bu minay naithangi punsine. Pap ki minay punsine. Adu ba koi ningkataman biya adu dagi. Adu ki minay naithang adu dagi. I koi lezen ba pangal leite tabak leite I leite punsi leite karim ta leite. Adu Khristana, Eikhogidamakta hingbira, Eikhogidamakta sibira, Eikhogidamakta hingat pibadugi mapala, pap ki mamal pire, pap ki dandi oiba asibadu Eikhoibu handok pire, taibang pal hakchang amasung Satan de Eikhoibu ningkatam hanbire, aduga Eikhoibu mahaki oina leibire, Eikhoibu mamal piduna leire. Amamam to oina. Ai gi nupi gi nate ai gi icha gi nate ai gi imung gi nate ai gi ima ipa gi nate ai samas gi nate ai kana amata gi nate ai Khrista kaktang gi ne chama na haksa na ki nate na ki nupi gi nate na ki nupa gi nate na ki na cha sang gi nate na ki ima ipa gi nate imung gi nate Mari mata ginate, mi singinate, kanna amata ginate, aduga Nahakki aning magisunate, Nahakki aning magisunate, Khrista gine. Eikhoigi nate. Eikhoigi nate. Adu eikhoigi dum, eikhoigi oibadon dum hinga dum honai, right? Eikhoigi nung dalaiba pawduna maram oiragani. Aduga ningsingse, ahumdo. Eikhoigi pawduna Khristabu cross hatkhibani, eikhoigi pawdu sibada phangwada matik chai, Khristana eikhoigi mapham adu loubikhre. Asina eikoi asi haiba ningthou asigi eikoi bu handokpi ba kanamatan handokpi ne balakte ai thana handokse bangamde ai gi nupi ai bu handokpa ngamde ai gi icha nai bu handokpa ngamde ai gi imung nai bu handokpa ngamde ai gi ima ipa nai bu handokpa ngamde ai gi kero lekai parisamban ai bu handokpa ngamde mo nei bu yamna nungsebi oi batak su mi kanamatan ai bu handokpa ngamde ai gi paisa nai bu handokpa ngamde ai gi mingchat nai bu handokpa ngamde ai gi punsi gi pam le bu khudi musing sina ai bu handokpa ngamde amasung handokte Khrista amasung Khrista khaktana handokpi bane karigidama mahaki oina bagidama mahakidama hingana bagidama Hadu chila nausing eikhoigi ningthougidamakta hingnaba punsi amakhaktang lei adu ngasini hayeng nate adu nangamsung aina ngasigi numita hojigi me ku pungja asa sigi isor khurmu loraga asi thongdagi hek kam thokhiba matam adu dasu eikhoigi Khrista gi damakti hingane amsung ingpam toy madu thajaba amagi punsi asigi manungda lei ba makhaidi Khrista Nahakki ningthou oibagumna manba Adu basi ki thong ge kam thokhi ba dagi Nahakki punsi gi ningthou oiba tar gadi maybe nang thajadaba Christian oibana maram oragani Ana Christian amadi yamna mixing na khange Christian Nahakki ningthou Lan thengnagadra of course lan thengnagani mai thiba matam legra of course mai thiba matam legani Adabu asengwa thajaba dunati ase mixing na khange amsung ningsingani Khrista ningthougidamakta hingnaba punsi amakhaktani Maram di karigi Khristana eikhoigi pap amasung sibadagi ning tamhanbinaba gidamakta
ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯂꯧꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯈ꯭ꯔꯤꯁꯇ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯍꯤꯡꯒꯗꯣꯏꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯅꯍꯥꯛꯅ ꯍꯤꯡꯒꯗꯣꯏꯁꯦ ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯒꯤ ꯑꯗꯨꯒꯤ ꯁꯤꯕꯗꯒꯤ ꯅꯤꯡꯇꯝꯍꯟꯕꯤꯔꯦ ꯀꯥꯎꯒꯨꯝꯁꯤ ꯀꯥꯎꯒꯅꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯁꯤ ꯏꯄꯥ ꯑꯩꯈꯣꯏ ꯀꯥꯎꯒꯜꯂꯦ ꯑꯩꯍꯥꯛ ꯀꯥꯎꯒꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯀꯥꯎꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯩꯇꯥꯟꯗ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯁꯤꯡꯗ ꯇꯥꯏꯕꯪ ꯄꯥꯝꯕꯗ ꯃꯐꯝ ꯄꯤꯕ ꯑꯄꯪꯕ ꯅꯆꯥꯁꯤꯡ ꯑꯩꯈꯣꯏ ꯍꯦꯛ ꯍꯦꯛ ꯑꯣꯏ ꯑꯩꯍꯥꯛꯀꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯀꯣꯛꯄꯤꯌꯨ ꯑꯗꯨꯒ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯈ꯭ꯔꯤꯁꯇꯒꯤꯅꯤ ꯅꯍꯥꯛꯀꯤꯅꯤ ꯑꯩꯈꯣꯏꯕꯨ ꯀꯥꯎꯍꯟꯕꯤꯒꯅꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯖꯒꯥ ꯑꯃꯍꯦꯛꯇꯗ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯌꯨ ꯑꯃꯁꯨꯡ ꯍꯥꯠꯇꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤꯅꯤ ꯅꯍꯥꯛꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯕꯤꯕꯅꯤ ꯅꯍꯥꯛꯀꯤ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏ ꯄꯥꯞꯇꯒꯤ ꯑꯃꯁꯨꯡ ꯁꯤꯕꯗꯒꯤ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯥꯞꯇ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯥꯏ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕꯗꯒꯤ ꯀꯟꯕꯤꯌꯨ ꯑꯁꯤꯕꯗꯨꯕꯨ ꯀꯤꯒꯗꯧꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯗꯨꯕꯨ ꯄꯤꯅꯕꯤꯔꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯈ꯭ꯔꯤꯁꯇ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯑꯣꯏꯍꯟꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯔꯕꯅꯤ ꯑꯥꯃꯦꯟ